Thokliba irang asi netaba phibam amada puraktriba fawba lanjenaduna leiriba IDP singda lengangna chap manaba midyeng yengduna chap manaba benefit sing phanghangadabani natrabadi tongan tongan ba khongjang kaya changshillakpa yai haina Cocomi gi convener YK direna phongdurakli Hiramasiga mari lainana lanjenaduna leiriba IDP singi committee taruki mihut sing yauna ngasi lampel pata leiba Cocomi gi office ta ngasi pangthokiba pawgi mifam amada YK direna hai Kumjali singani kulhumdoi gi me ahumdagi haurakiba irang asina maram oiraga lanjenaduna leiriba sing ngasisu masa masagi mayumda hanjinba ngamdana awaba phibam amada leiri Chairaga sida lengangna relief camp ta leiba IDP amadi relief camp ta leitaba IDP haina ani thongna khaidokpagi phibam amada lakliba asi yamna laibak thibani Chaliba July tha asigi oina lengangna relief camp ta leiriba IDP singda DBT gi kuthangda selgi tengbang phangalaga relief camp ta leitaba singdana selgi tengbang phangandri relief camp ta leitaba IDP sing asisu mayumma kai leitraba irang asigi chaitheng phanglaba IDP singni makoi hauji masagi mayumda changduna saning taba punsirol amada leibanate makoi lengakna mirai pham thokte thokliba irang asi ne taba phibam amada puraktriba fawba lanjenaduna leiriba IDP sing lengakna chap manaba mityengda yenggadabani loinana IDP sing da piriba khudong chaba sing lengakna chap manana phangangadabani haina bahangna makha taki Sab Saba Tang Taba, Pibam Mamada, Manipur, Netaba, Pibam Mamada, crisis resolved out Ribagidi, Ekoi, IDP Singa, Adumlava Piramiba, Adumlava beneficing a Masi, IDP, Adu, Ada, Kaidokta Bida, Adu category Kaidokta Bida, Samanana IDP have a say IDP ni. Aduna IDP sing the Pongpom Topa, Aduma Makogi beneficing say, bigger the Bani, Sapsana, Makoshi resettle Toraba, Makoshi Tandu Leta, Punsima, Makoshi Satoksasin, Makogi Punsima Hingama, Makogi Hana Leramba, Punsimahing, Kunaimata, Muiba Mani Hingada Mongi, Punsimahing do, Maduda, Landbungam Dribble, Langas in the Landbungam Dribble, Madugi Biar Singado, Gomenasina, Pugadabani, Madugi, Mayopta, Samnama Payamat. Gi wangmada gomena lengaksina ware bloroi dabani maduna madugi mayokta lagadi miyam goiba ekoi khongjang nesingba makhan mathen gi ekoi tongan tongan bi issue mayama ekoi lakpa yai haiba wafam si aina Cocomi meri de an bada tamjage Paugi mifamaduda Moredagi Lanjelakiba Laisang Tem Brozen Romaite Amade, Churachanpurdagi Lanjelakiba Nabaning Thozamna Hai, Relief Camp Lairabasu, Laitrabasu, Lanjelakliba Sing a C IDP Ngakani, Langana IDP Sing Tongan Tongana Kaidoktuna, Relief Camp Lairiba Sing Kakta, DBT Gi Kuthangda, Rationgi Sanfam Panghalaga, Relief Camp Laitaba IDP Sing Na Panghandriba Si Yabangamloi. Relief camp ta leitaba IDP sing ase phibam na yadabadagi relief camp ta leikidabani masida lengang na IDP sing tongan ba mityeng da yengliba se yamna laibak thibani IDP sing tangdu leitana thamdriba fawba lengak na IDP sing da DBT gi kuthang da piriba ration gi sanfam sing ase phanganbiyo Pitok tana leiriba July thagi ration gi sanfam tha sigi kuntra mathoi fawbugi manungda pithorak tabatarabadi August amadagi miyamnuka loinana akanba khongjang changsin gani haina mahangna phongdokhi Government na koida camper nang camper an ani kalon khai drop masi je ai khoi to sto honing de yarga di masi po se to piraga mon nan camper ha po thamning raga na haiba nan camper sing je kem da leiba mayam sida enroll to sambiro ama min sama semaga athubuda khoi hariba kono sing je dvd je copy usine kon haida akhoi sida description to bino pan da legera manung legera lono se idp ngatani adu akoina deadline am ka thaninge madu de akoi laiba naki july se loibo ki manung da Hari pura se, mogi DPT se, kapo do ni na hayaki hayake. Adu natragadi akoi gi oiba education adu changthar kani haibasi ma ai government ki side government da ai thamjage. August ki tang ama 2026 se August ki tang ama dagi Manipur da leiriba CSO amadi lebak praja miyam amadi akoi IDP ga punna akoi chauba iho ma sungsoi soidana akoi changchan jarakani maramdi akoi hujik isagi iramdam da akoi changma phangdriba akoi isagi mogi DPT do akoi pamba nateba mogi lupa chama do akoi pamba nateba akoi isana suruga akoi ju chaba ngamneba suruga charaga lerimmineba akoi ngasi moina government jina fail oibadigi ngasi akoi migi sajin saya da leibuse leibina habase masi government na lehan maneba akoi na lehan manateba aduna akoi na tangdu leitana leiba phangdribu moi DPT kapiu habase ma akoi kano thamjari